ꯅꯨꯡꯁꯤꯍꯟꯕꯁꯨ ꯍꯩꯕ꯭ꯔꯥ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯝ ꯆꯝꯕ ꯋꯥꯍꯩ ꯈꯛꯅꯁꯨ ꯃꯤꯕꯨ ꯁꯨꯝꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯃꯤꯕꯨ ꯉꯥꯎꯅꯕ ꯁꯤꯟꯕꯒ ꯀꯔꯤꯗ ꯈꯦꯠꯅꯕꯒꯦ ꯂꯛꯅꯕꯁꯨ ꯃꯥꯟꯕ ꯋꯥꯍꯩꯗꯨꯅ ꯅꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯟꯗꯨꯅ ꯂꯩꯅꯥꯗꯣ ꯇꯨꯃꯤꯟ ꯅꯣꯛꯂꯤꯕꯅꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗ ꯃꯈꯣꯡꯂꯩ ꯊꯦꯛꯈꯤꯕꯗꯨꯒꯤ ꯋꯥꯈꯛꯁꯨ ꯅꯠꯇꯅ ꯍꯤꯜꯁꯇꯨ ꯀꯨꯏꯅ ꯇꯣꯡꯗꯨꯅ ꯃꯈꯣꯡꯅ ꯆꯠꯁꯤꯟꯕꯒ ꯈꯨꯅꯤꯡꯗꯣ ꯑꯅꯥꯕ ꯐꯥꯎꯔꯛꯄꯅꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗꯨꯗ ꯂꯩꯅꯥ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯒꯤꯠ ꯐꯝꯊꯈ꯭ꯔꯦ ꯀꯩꯗꯧꯔꯦ ꯈꯣꯡꯁꯦ ꯅꯥꯔꯦ ꯋꯥꯍꯩꯗꯨꯈꯛ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯔꯨ ꯀꯨꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯃꯈꯣꯡ ꯃꯆꯥꯗꯣ ꯇꯥ ꯄꯥꯏꯗꯨꯅ ꯍꯤꯜꯁꯇꯨ ꯂꯧꯊꯣꯛꯄꯤ ꯂꯩꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯣꯡꯗꯣ ꯁꯣꯛꯂꯛꯇꯅꯕ ꯍꯣꯠꯅꯩ ꯃꯥꯒꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯕ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯈꯣꯡꯗ ꯁꯣꯛꯂꯛꯄꯗꯨꯗ ꯄꯥꯈꯠꯆꯕꯅꯤ ꯁꯥꯔ ꯌꯥꯅꯤꯌꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯂꯦꯡꯒꯅꯨ ꯑꯩ ꯌꯦꯡꯒꯦ ꯎꯔꯦ ꯈꯨꯅꯤꯡꯗ ꯍꯨꯕꯥꯠꯂꯤꯕꯗꯣ ꯔꯤꯁꯤ ꯃꯈꯣꯡꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯂꯩꯅꯥꯗ ꯌꯦꯡꯂꯛꯏ ꯁꯤꯗꯤ ꯌꯥꯝ ꯍꯨꯕꯥꯠꯂꯦ ꯅꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯅꯥꯕꯁꯦ ꯈꯥꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯅꯥꯏ ꯃꯈꯨꯔꯨ ꯅꯥꯝꯃꯗꯨ ꯂꯩꯃꯥꯏꯗ ꯄꯨꯔꯥ ꯇꯨꯊꯈ꯭ꯔꯒ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯈꯣꯡ ꯃꯆꯥꯗꯣ ꯃꯥꯒꯤ ꯃꯐꯥꯏꯒꯟꯗꯨꯗ ꯊꯝꯃꯤ ꯁꯥꯔ ꯀꯩꯅꯣ ꯇꯧꯍꯩꯗꯤꯌꯦ ꯍꯧꯒꯠꯂꯣ ꯑꯩ ꯔꯨꯝꯗ ꯍꯤꯗꯥꯛ ꯍꯥꯞꯂꯨꯔꯒꯦ ꯋꯥꯗꯣ ꯇꯍꯥꯗ ꯍꯥꯏꯔꯛꯂꯒ ꯃꯈꯣꯡꯗꯨ ꯊꯥꯡꯊꯈ꯭ꯔꯒ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯔꯤꯁꯤꯅ ꯈꯥꯝꯃꯤ ꯃꯈꯣꯡꯗꯨ ꯐꯥꯏ ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯂꯦꯡꯒꯅꯨ ꯑꯩ ꯕꯦꯅꯦꯠ ꯅꯞꯄꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯕ꯭ꯂꯦꯖꯔ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯏꯔꯦꯟꯖꯅ ꯁꯦꯠꯇꯨꯅ ꯃꯈꯣꯡ ꯈꯨꯅꯤꯡ ꯍꯨꯕꯥꯠꯂꯤꯕ ꯑꯗꯨꯗ ꯅꯞꯁꯤꯟꯕꯤꯔꯛꯏ ꯂꯩꯅꯥꯗꯨ ꯔꯤꯁꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯂꯤ ꯅꯣꯛꯃꯤ ꯌꯦꯡꯉꯤ ꯔꯤꯁꯤꯗ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯞꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯁꯥꯔ ꯕꯦꯟꯑꯦꯠꯁꯦ ꯁꯥꯔꯒꯤ ꯕ꯭ꯂꯦꯖꯔ ꯃꯅꯨꯡꯗꯨꯗ ꯃꯁꯤꯡ ꯀꯌꯥ ꯌꯥꯎꯒꯦ ꯌꯦꯡꯉꯛꯏ ꯅꯨꯄꯤꯗꯨꯗ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯤ ꯑꯩꯅ ꯈꯖꯤꯛꯇꯪ ꯁꯣꯛꯄ ꯈꯨꯗꯤꯡ ꯑꯣꯐꯤꯁꯇ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯕꯦꯟꯑꯦꯠꯁꯦ ꯋꯥꯠꯇ꯭ꯔꯤꯁꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯌꯥꯝꯅ ꯊꯛꯄ ꯊꯕꯛ ꯇꯧꯕꯗ ꯁꯣꯏꯒꯟꯕ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯒꯟꯕꯤ ꯑꯃ ꯑꯩꯅ ꯇꯣꯏꯅ ꯁꯦꯟꯅꯔꯤꯁꯤꯗꯤ ꯕꯦꯅꯦꯠ ꯋꯥꯠꯄ ꯌꯥꯗꯦ ꯃꯥꯗꯤ ꯌꯥꯝ ꯁꯣꯏꯒꯜꯂꯤ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯠꯇꯅꯕ ꯍꯥꯞꯂꯤꯅꯤꯗꯅ ꯃꯔꯩ ꯇꯧꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯣ ꯍꯟꯗꯛꯇꯤ ꯃꯥꯒ ꯌꯥꯝꯅ ꯅꯛꯅꯈ꯭ꯔꯕ ꯃꯤꯑꯣꯏꯗꯧꯅ ꯃꯥꯒꯤ ꯁꯔꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯑꯗꯨꯗꯤ ꯑꯩꯁꯦ ꯌꯥꯝ ꯁꯣꯛꯍꯟꯅꯤꯡꯕ꯭ꯔꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯋꯥꯗꯣ ꯑꯃꯔꯣꯝꯗ ꯍꯪꯂꯛꯏ ꯕꯦꯝ ꯃꯤꯡꯒꯧꯗꯣ ꯇꯣꯏꯅ ꯀꯧꯏ ꯍꯟꯗꯛꯇꯤ ꯍꯥꯟꯅꯗꯧꯅ ID ꯀꯥꯔꯗ ꯅꯝꯕꯔꯗꯨꯗ ꯀꯧꯔꯝꯕ ꯃꯤꯡꯗꯣ ꯍꯣꯡꯈ꯭ꯔꯦ ꯂꯩꯅꯥꯅ ꯔꯤꯁꯤ ꯂꯥꯟꯁꯥꯕ ꯑꯃꯠꯇꯅꯤ ꯈꯪꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯔꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯍꯣꯡꯕ ꯂꯥꯛꯈ꯭ꯔꯕꯅꯤ ꯀꯧꯔꯤꯕꯗꯣ ꯈꯨꯝꯂꯛꯇꯦ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯤ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯋꯥꯍꯪꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯈꯨꯝꯂꯛꯏ 15 ꯑꯩꯅ ꯌꯥꯝ ꯍꯜꯂꯤꯀꯣ ꯅꯪꯁꯦ ꯌꯥꯝ ꯑꯉꯥꯡꯅꯤ ꯑꯩꯒ ꯌꯦꯡꯅꯕꯗ ꯅꯪꯁꯦ ꯌꯥꯝ ꯑꯉꯥꯡꯅꯤ ꯔꯤꯁꯤꯒꯤ ꯋꯥꯗꯣ ꯈꯪꯂꯕꯒꯨꯝ ꯇꯞꯅ ꯍꯥꯏ ꯃꯥꯁꯨ ꯁꯥꯔ ꯑꯩꯒꯤ ꯑꯃꯝꯕ ꯂꯝꯕꯤꯁꯤꯗ ꯁꯥꯔꯅ ꯊꯥꯎꯃꯩ ꯑꯣꯏꯗꯨꯅ ꯍꯦꯛ ꯑꯀꯤꯕ ꯐꯍꯟꯕꯤꯕꯁꯦ ꯁꯥꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯑꯃꯝꯕ ꯂꯝꯕꯤꯗ ꯏꯊꯟꯇ ꯆꯠꯄꯗ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯈꯪꯉꯤ ꯁꯥꯔꯅ ꯑꯩꯒꯤ ꯇꯨꯡꯗ ꯊꯥꯎꯃꯩ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯔꯤ ꯍꯥꯏꯕ ꯁꯥꯔꯅ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯔꯤꯁꯤ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯣꯛꯃꯤ ꯅꯨꯄꯤꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯆꯍꯤ ꯈꯦꯠꯅꯕꯅ ꯃꯔꯝ ꯑꯣꯏꯍꯜꯂꯒ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯁꯥꯔ ꯅꯪ ꯂꯥꯞꯅ ꯆꯠꯈꯤꯅꯨ ꯅꯨꯄꯥꯗꯣ ꯍꯟꯗꯛꯇꯤ ꯏꯀꯥꯏꯈ꯭ꯔꯕ꯭ꯔꯥ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯟꯊꯈꯤ ꯇꯨꯃꯤꯟ ꯅꯣꯛꯈꯤ ꯃꯇꯧꯗꯨꯗ ꯂꯩꯅꯥꯁꯨ ꯏꯀꯥꯏꯔꯨꯔꯦ ꯃꯥꯅ ꯉꯥꯡꯂꯨꯔꯤꯕ ꯋꯥꯗꯨꯒ ꯔꯤꯁꯤꯅ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯨꯒꯅ ꯅꯨꯄꯤ ꯃꯥꯕꯨ ꯏꯀꯥꯏꯍꯜꯂꯦ ꯅꯣꯟꯊ ꯍꯥꯏꯔꯛꯏ ꯇꯞꯅ ꯔꯤꯁꯤꯅ ꯃꯣꯏꯔꯥꯡ ꯍꯔꯥꯎꯕ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯕꯦꯝ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠꯅꯤ ꯂꯥꯏꯕꯨꯡꯗ ꯅꯪꯅ ꯅꯣꯛꯃꯤ ꯖꯒꯣꯏ ꯈꯨꯇꯦꯛ ꯇꯝꯂꯝꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯅꯪꯒꯤ ꯅꯥꯆꯣꯝ ꯇꯥꯍꯧꯕꯗꯣ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯐꯥꯈꯤꯕꯗꯣ
ꯅꯪꯅ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯆꯩꯕꯗꯣ ꯍꯥꯏꯅ ꯍꯥꯏꯅꯔꯤꯁꯤ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯣ ꯍꯪꯒꯠꯂꯛꯇꯨꯅ ꯍꯟꯗꯛꯇꯤ ꯂꯩꯅꯥꯗ ꯌꯦꯡꯂꯛꯂꯦ ꯅꯨꯃꯤꯠꯇꯨꯗ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯕꯁꯨ ꯑꯅꯤꯔꯛ ꯍꯟꯅ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯌꯦꯡꯅꯤꯡꯈꯤ ꯑꯃꯨꯛꯇꯪ ꯎꯕꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯟꯗꯨꯅ ꯌꯦꯡꯅꯤꯡꯈ꯭ꯔꯕꯤ ꯅꯪꯁꯤ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯄꯥꯈꯠꯈꯤꯕꯅꯤ ꯑꯗꯨꯁꯨ ꯅꯪꯗꯤ ꯈꯪꯖꯔꯝꯃꯣꯏꯅꯦ ꯂꯩꯅꯥ ꯇꯨꯃꯤꯟ ꯇꯥꯔꯤ ꯃꯥ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯤ ꯋꯥꯔꯤꯗꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯅꯪ ꯎꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯀꯔꯤ ꯈꯟꯈꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯌꯨꯔ ꯕꯦꯝ ꯃꯗꯨꯅ ꯍꯦꯟꯅ ꯇꯥꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯃꯀꯣꯛ ꯅꯣꯝꯂꯛꯏ ꯂꯥꯟꯁꯥꯕ ꯑꯩꯒꯤ ꯃꯤꯠ ꯆꯣꯏꯊꯣꯛꯀꯦ ꯉꯝꯗ꯭ꯔꯤꯕ ꯃꯤꯠꯃꯥꯡꯁꯤꯗ ꯄꯣꯡꯅ ꯖꯒꯣꯏ ꯁꯥꯔꯤꯕꯤ ꯑꯁꯦꯟ ꯅꯠꯇꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯆꯦꯡꯂꯧ ꯃꯁꯛ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯑꯩꯅ ꯂꯣꯟꯅ ꯋꯥꯁꯛꯈꯤꯕꯅꯤ ꯃꯗꯨꯁꯨ ꯅꯪꯗꯤ ꯇꯥꯖꯔꯝꯃꯣꯏꯅꯦ ꯍꯟꯗꯛꯇꯤ ꯂꯩꯅꯥꯗꯣ ꯅꯣꯛꯊꯣꯔꯛꯏ ꯁꯔꯅ ꯂꯣꯟꯅ ꯁꯛꯄ ꯋꯥꯁꯛꯄꯨ ꯑꯩꯅ ꯇꯥꯒꯗ꯭ꯔꯅꯦ ꯂꯣꯟꯅ ꯁꯛꯈꯤꯕ ꯋꯥꯁꯛꯇꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯔꯒ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯔ ꯄꯛꯆꯗꯦ ꯑꯗꯨꯝꯕ ꯋꯥ ꯉꯥꯡꯒꯅꯨ ꯕꯦꯝ ꯑꯩꯁꯤ ꯌꯥꯝ ꯏꯀꯥꯏ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯉꯤ ꯅꯪꯉꯣꯟꯗꯅ ꯍꯦꯟꯅꯁꯨ ꯏꯀꯥꯏꯕꯗꯧꯅ ꯇꯧꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯊꯃꯣꯏꯁꯤꯗ ꯗꯛ ꯗꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯍꯦꯛ ꯅꯥꯀꯣꯡ ꯌꯧꯅ ꯍꯧꯅ ꯇꯥꯏ ꯂꯩꯅꯥꯔꯤꯁꯤꯒꯤ ꯃꯇꯧꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯇꯞꯅ ꯍꯥꯏꯔꯨꯏ ꯂꯥꯟꯁꯥꯕ ꯍꯥꯏꯕ ꯇꯝꯊꯤꯕ ꯅꯨꯄꯥ ꯑꯃꯅꯕꯣ ꯏꯀꯥꯏꯕꯁꯨ ꯈꯪꯕ꯭ꯔꯅꯦ ꯅꯣꯛꯄ ꯍꯩꯇ꯭ꯔꯕ ꯆꯤꯝꯕꯥꯜ ꯑꯗꯣ ꯈꯖꯤꯛꯇꯪ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯞ ꯅꯣꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯣ ꯂꯥꯟꯁꯥꯕꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯌꯥꯎꯔꯤ ꯅꯨꯡꯁꯤꯕ ꯍꯩꯕ ꯊꯃꯣꯏ ꯑꯃ ꯏꯀꯥꯏ ꯏꯀꯥꯏ ꯍꯥꯏꯔꯒ ꯋꯥ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤ ꯁꯔꯁꯨ ꯑꯩ ꯆꯪꯉꯒꯦ ꯊꯦꯡꯉꯦ ꯏꯪꯁꯜꯂꯛꯑꯦ ꯔꯤꯁꯤꯞ ꯂꯦꯖꯔꯗꯣ ꯂꯧꯊꯣꯔꯛꯏ ꯏꯪꯉꯤ ꯈꯛ ꯍꯥꯏꯕꯗꯨꯗ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯁꯥꯗꯨꯗ ꯐꯠ ꯀꯨꯞꯁꯤꯟꯕꯤ ꯏꯪꯕ ꯌꯥꯗꯦ ꯅꯥꯕꯁꯨ ꯌꯥꯗꯦ ꯀꯞꯄꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯗꯨꯒ ꯆꯪꯉꯨ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯛ ꯂꯨꯕ ꯋꯥꯗꯨꯕꯨ ꯀꯅꯥꯅ ꯇꯔꯥꯏ ꯇꯔꯥꯏ ꯌꯥꯔꯛꯀꯗ꯭ꯔꯥ ꯑꯗꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯅꯪ ꯇꯥꯒꯗ꯭ꯔꯥ ꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯈꯤ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯃꯤꯀꯨꯞꯇꯣ ꯃꯤꯠꯐꯝ ꯍꯣꯡꯗ ꯔꯤꯁꯤꯅ ꯂꯩꯅꯥꯗ ꯌꯦꯡꯈꯤꯕꯅꯤ ꯍꯥꯏꯔꯛꯏ ꯂꯩꯅꯥ ꯁꯔ ꯑꯩ ꯅꯥ ꯄꯪꯗꯦ ꯂꯣꯏꯔꯦ ꯃꯗꯨꯅ ꯄꯥꯎꯈꯨꯝ ꯃꯈꯥ ꯇꯥꯔꯝꯗ ꯍꯧꯒꯠꯂꯤ ꯂꯩꯅꯥ ꯈꯣꯡꯗꯨꯗꯤ ꯌꯥꯔꯅꯤꯌꯦ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯃꯦꯗꯤꯌꯥ ꯑꯣꯐꯤꯁꯇ ꯍꯤꯜꯁ ꯇꯣꯡꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯅꯣꯇꯤꯁ ꯊꯣꯛꯀꯦ ꯑꯗꯨꯅ ꯀꯔꯤꯒꯤ ꯈꯣꯡ ꯅꯥꯔꯤꯗꯨꯗꯤ ꯑꯩꯒꯤ ꯕꯦꯝ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯈꯛꯀꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯕꯣꯁꯅꯕꯣ ꯌꯥꯗꯕꯁꯨ ꯌꯥꯍꯜꯂꯅꯤ ꯔꯤꯁꯤꯅ ꯍꯥꯏꯔꯗꯤ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯂꯩꯅꯥ ꯔꯤꯁꯤꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯔ ꯊꯦꯡꯉꯦ ꯍꯜꯂꯣ ꯑꯩꯁꯨ ꯆꯠꯅꯤꯡꯉꯦ ꯅꯪꯁꯨ ꯆꯠꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯅ ꯂꯩꯅꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯥꯝꯗꯨꯅ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯂꯩꯅꯥꯁꯨ ꯂꯦꯡꯗꯦ ꯂꯦꯞꯂꯤ ꯑꯗꯨꯃꯛ ꯑꯗꯨꯛ ꯅꯛꯅ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯗꯨꯗꯗꯤ ꯌꯦꯡꯂꯨꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯃꯥꯗꯤ ꯈꯨꯠ ꯃꯆꯥꯁꯤꯗꯤ ꯏꯪꯉꯤꯅꯁꯤꯗꯤ ꯆꯪꯉꯨ ꯏꯪꯍꯜꯂꯅꯨ ꯅꯥꯔꯦ ꯀꯥꯏꯅ ꯑꯣꯐꯤꯁꯀ ꯂꯥꯛꯇ꯭ꯔꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯔꯅꯤ ꯑꯩꯗꯤ ꯂꯩꯍꯟꯅꯤꯡꯂꯁꯨ ꯈꯥꯝꯃꯔꯣꯏꯒꯦ ꯆꯪꯉꯨ ꯅꯣꯛꯏ ꯅꯨꯄꯤꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯁꯔꯁꯨ ꯊꯦꯡꯉꯦ ꯍꯜꯂꯣ ꯅꯪ ꯍꯥꯟꯅ ꯆꯪꯉꯣꯅꯦ ꯅꯪꯒꯤ ꯔꯨꯝ ꯌꯧꯔꯦ ꯈꯪꯗ꯭ꯔꯤꯐꯥꯎ ꯑꯩꯅ ꯆꯠꯄ ꯌꯥꯗ꯭ꯔꯤ ꯋꯥꯗꯨ ꯍꯥꯏꯕꯒ ꯄꯥꯏꯁꯤꯜꯂꯝꯕ ꯈꯨꯠꯁꯥꯗꯣ ꯊꯥꯗꯣꯔꯛꯂꯦ ꯇꯞꯅ ꯅꯨꯄꯤꯗꯨꯁꯨ ꯋꯥ ꯉꯥꯡꯂꯝꯗ꯭ꯔꯦ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯝꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯆꯪꯈ꯭ꯔꯦ ꯔꯤꯁꯤꯗꯤ ꯂꯦꯞꯂꯤ ꯃꯤꯅꯠ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡ ꯂꯩꯅꯥꯒꯤ ꯔꯨꯝꯒꯤ ꯀꯔꯇꯦꯟ ꯑꯗꯣ ꯍꯥꯏꯗꯣꯔꯛꯇꯨꯅ ꯔꯤꯁꯤꯕꯨ ꯌꯦꯡꯂꯛꯏ ꯃꯗꯨꯇꯇ ꯔꯤꯁꯤ ꯅꯦꯅꯥ ꯇꯥꯖꯩ ꯈꯪꯉꯤ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ ꯃꯅꯨꯡ ꯌꯧꯅꯃꯛ ꯈꯪꯂꯨꯗ꯭ꯔꯕꯁꯨ ꯂꯩꯅꯥꯒꯤ ꯐꯦꯃꯤꯂꯤꯁꯦ ꯔꯤꯁꯤꯅ ꯌꯥꯗꯦ ꯑꯗꯨꯕꯨ ꯐꯠꯇꯦ ꯈꯪꯂꯕꯁꯨ ꯃꯥꯒꯤ ꯃꯊꯧ ꯅꯠꯇꯕꯅ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯊꯤꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯔꯤꯁꯤꯅ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯃꯨꯊꯠꯄꯤꯈ꯭ꯔꯕ
ꯆꯍꯤ 10 ꯃꯃꯥꯡꯒꯤ ꯁꯣꯂꯨꯁꯟ ꯐꯪꯗ ꯀ꯭ꯂꯣꯖ ꯇꯧꯕꯤꯈ꯭ꯔꯕ ꯃꯄꯥ ꯃꯃꯥꯒꯤ ꯀꯦꯁ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯔꯤꯕ ꯃꯤꯁꯛꯇꯨꯗꯅꯤ ꯃꯥꯅ ꯊꯤꯔꯤꯕ ꯍꯟꯈ꯭ꯔꯦ ꯂꯩꯅꯥ ꯇꯦꯛꯇ ꯀꯥꯏꯗ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯍꯧꯔꯦ ꯈꯪꯕꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯔꯤꯁꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯧꯔꯕ ꯃꯇꯝ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯏꯁꯅ ꯔꯤꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯂꯦꯟꯗꯨꯁꯦ ꯃꯥꯏꯊꯣꯡꯒꯤ ꯃꯁꯛ ꯅꯤꯡꯊꯤꯕꯅ ꯁꯨꯃꯠ ꯌꯥꯏ ꯆꯦꯜꯂꯤ ꯃꯄꯥꯕꯨꯡꯒꯤ ꯄꯨꯛꯆꯦꯜ ꯂꯧꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯂꯝꯆꯠ ꯆꯦꯟꯕꯤ ꯌꯥꯏꯁꯅꯥꯅꯤ ꯑꯗꯨꯕꯨ ꯔꯤꯁꯤꯒꯤ ꯁꯛꯇꯝꯗ ꯉꯥꯎꯈꯤꯕꯅꯤ ꯄꯥꯝꯖꯈ꯭ꯔꯦ ꯃꯥꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯒꯦꯠꯇꯨꯗ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ ꯇꯧ ꯉꯝꯕꯤꯅꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯝ ꯂꯩꯇ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯏꯀꯥꯏ ꯈꯪꯗ ꯔꯤꯁꯤꯒꯤꯗꯃꯛ ꯆꯪꯉꯛꯂꯤ ꯄꯤꯛꯇꯛ ꯂꯩꯔꯝꯃꯤ ꯌꯨꯝꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯗꯦ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯟ ꯏꯪ ꯍꯦꯛ ꯂꯥꯎꯏ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯥꯔꯤꯕ ꯍꯩ ꯂꯩ ꯃꯗꯨꯅ ꯍꯦꯟꯅ ꯌꯨꯝꯁꯤꯒꯤ ꯂꯩꯇꯦꯡ ꯑꯣꯏꯍꯜꯂꯤ ꯁꯨꯃꯥꯡꯗ ꯑꯍꯦꯟꯕ ꯂꯩꯔꯤꯕꯗꯣ ꯎꯏ ꯌꯥꯏꯁꯅꯥ ꯀꯅꯥꯅꯣ ꯈꯜꯂꯤ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯆꯤꯟꯅ ꯌꯦꯡꯉꯤ ꯁꯣꯏꯅꯥꯏꯔꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯕꯣꯛ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯃꯁꯨꯒ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯎꯔꯛꯏ ꯔꯤꯁꯤꯁꯨ ꯅꯣꯛꯃꯤ ꯑꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯕꯣꯛ ꯊꯝꯕꯥꯜ ꯈꯛ ꯅꯠꯇꯅ ꯔꯤꯁꯤꯁꯨ ꯃꯥꯏ ꯂꯩꯊꯣꯔꯛꯏ ꯌꯥꯏꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯂꯝꯕ ꯔꯤꯁꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯈꯪꯍꯟꯍꯟꯖꯤꯜꯂꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛ ꯑꯗꯨꯗꯤ ꯌꯥꯏꯁꯅꯥ ꯎꯕꯗ ꯍꯔꯥꯎ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯤ ꯍꯩꯃꯥ ꯏꯁꯨ ꯂꯥꯛꯂꯤꯕꯔꯣ ꯑꯌꯨꯛꯁꯤꯗ ꯂꯥꯛꯑꯣ ꯅꯨꯡꯁꯤꯗ ꯆꯪꯉꯛꯑꯣ ꯃꯕꯣꯛꯀꯤ ꯑꯗꯨꯛ ꯍꯔꯥꯎꯕ ꯃꯇꯧꯗꯨꯗ ꯔꯤꯁꯤ ꯃꯕꯣꯛꯇ ꯃꯤꯠꯌꯦꯡ ꯊꯝꯂꯨꯏ ꯍꯥꯟꯅꯅ ꯃꯁꯛ ꯈꯪꯅꯈ꯭ꯔꯕꯒꯨꯝ ꯑꯗꯨ ꯈꯣꯏꯗꯥꯕ ꯃꯇꯧꯗꯨꯗꯅ ꯍꯦꯟꯅꯁꯨ ꯆꯃꯝꯅꯍꯜꯂꯤ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯉꯥꯡꯗꯦ ꯌꯥꯏꯁꯅꯥ ꯆꯪꯁꯤꯜꯂꯛꯏ ꯑꯕꯣꯛ ꯏꯁꯥ ꯌꯥꯝ ꯀꯜꯂꯝꯃꯦꯅ ꯅꯥꯕ ꯌꯥꯔꯤꯕꯔꯅꯦ ꯏꯁꯨꯅ ꯑꯁꯨꯛ ꯐꯖꯅ ꯌꯦꯡꯕꯤꯔꯗꯕꯣ ꯑꯕꯣꯛ ꯅꯥꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯂꯥꯎ ꯐꯝꯃꯣ ꯂꯥꯛꯑꯣ ꯑꯕꯣꯛꯀꯤ ꯂꯟ ꯏꯕꯦꯝꯃꯁꯦ ꯅꯪꯕꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯔꯤꯁꯤꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯌꯥꯏꯁꯅꯥꯅ ꯇꯥꯕꯣꯛꯏ ꯑꯕꯣꯛ ꯅꯁꯨ ꯋꯥ ꯉꯥꯡꯗꯕꯅꯤ ꯊꯕꯛꯁꯨ ꯆꯤꯟꯖꯕ ꯀꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅꯗꯤ ꯀꯥꯎꯗꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯐꯝꯂꯝꯃꯨꯀꯣ ꯑꯕꯣꯛ ꯅꯪꯒꯤ ꯆꯥꯅꯕ ꯁꯦꯝꯕꯤꯔꯨꯒꯦ ꯑꯌꯨꯛꯁꯤꯗ ꯅꯪꯕꯨ ꯀꯔꯤ ꯆꯥꯔꯛꯂꯒꯦ ꯑꯕꯣꯛ ꯑꯩꯅ ꯂꯥꯛꯏꯁꯦ ꯉꯟꯃꯜꯂꯕ꯭ꯔꯣ ꯏꯕꯨ ꯏꯀꯥꯏꯔꯦꯗ ꯍꯣꯁꯄꯤꯇꯥꯜꯗ ꯗ꯭ꯌꯨꯇꯤ ꯉꯟꯅ ꯂꯩꯌꯦ ꯊꯦꯡꯅꯁꯨ ꯂꯣꯏꯗꯣꯏꯕ ꯑꯗꯨꯗ ꯑꯉꯟꯕꯁꯤꯗ ꯃꯇꯝ ꯁꯪꯕꯒꯤ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯑꯕꯣꯛꯁꯨ ꯎꯅꯤꯡꯕꯒꯤ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯔꯤꯕꯅꯣ ꯏꯁꯨꯅ ꯂꯥꯛꯄꯕꯣ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯑꯣ ꯔꯤꯁꯤ ꯇꯥꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯋꯥꯔꯤꯗꯣ ꯃꯔꯛ ꯊꯠꯆꯤꯜꯂꯤ ꯑꯕꯣꯛ ꯃꯤ ꯂꯥꯛꯏꯁꯦ ꯆꯥ ꯁꯦꯝꯕꯤꯔꯨꯔꯣ ꯍꯣꯏ ꯐꯝꯃꯨꯀꯣ ꯋꯥꯔꯤ ꯇꯧꯔꯝꯃꯨ ꯍꯔꯥꯎꯖꯩ ꯃꯄꯥꯟ ꯊꯣꯡꯒꯤ ꯀꯨꯌꯣꯝꯅ ꯍꯩꯅ ꯁꯤꯡꯅ ꯌꯣꯝꯁꯤꯟꯗꯨꯅ ꯐꯖꯕ ꯑꯃꯦꯡꯕ ꯑꯊꯣꯠꯄ ꯈꯛꯇꯅ ꯂꯩꯇꯦꯡꯗꯨꯅ ꯃꯤꯕꯨ ꯁꯨꯝꯕ ꯉꯝꯕꯤ ꯌꯥꯏꯁꯅꯥꯒꯤ ꯃꯒꯨꯟꯅ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯊꯝꯕꯥꯜ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ ꯍꯔꯥꯎꯖꯩ ꯌꯥꯝꯅ ꯃꯕꯣꯛ ꯍꯦꯛ ꯆꯪꯈꯤꯕꯒ ꯔꯤꯁꯤ ꯋꯥ ꯉꯥꯡꯂꯛꯏ ꯗꯣꯛꯇꯔ ꯌꯥꯏꯁꯅꯥ ꯀꯔꯤ ꯑꯔꯨꯕ ꯂꯩꯕꯒꯤꯅꯣ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯤ ꯌꯥꯏꯁꯅꯥ ꯔꯤꯁꯤꯒ ꯑꯁꯨꯝꯅ ꯅꯛꯅ ꯐꯝꯃꯤꯟꯅꯕꯁꯤꯗ ꯃꯊꯟꯇ ꯊꯃꯣꯏꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ ꯉꯍꯥꯟ ꯃꯈꯩ ꯎꯕꯒ ꯉꯁꯤꯒꯁꯨ ꯈꯦꯠꯅꯩ ꯃꯨꯟꯅ ꯌꯦꯡꯉꯤ ꯔꯤꯁꯤꯗ ꯁꯑꯣꯡ ꯁꯥꯗꯥ ꯅꯨꯄꯥ ꯃꯥꯒꯤ ꯑꯋꯥꯠꯄ ꯌꯥꯎꯗꯕ ꯐꯤꯕꯝ ꯅꯛꯅ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯏꯁꯦꯡ ꯁꯦꯡꯅ ꯎꯖꯕ ꯐꯪꯕꯗꯨꯗ ꯌꯥꯏꯁꯅꯥꯗꯣ ꯏꯉꯥꯎ ꯉꯥꯎꯔꯤ ꯏꯀꯥꯏꯒꯨꯝ ꯂꯥꯛꯀꯨꯝ ꯃꯇꯧꯗꯨ ꯎꯠꯂꯗꯨꯅ ꯈꯨꯝꯃꯤ ꯇꯞꯅ ꯀꯩꯁꯨ ꯂꯩꯇꯦꯗ ꯆꯨꯝꯅ ꯂꯥꯛꯄꯅꯤ ꯑꯕꯣꯛꯁꯨ ꯎꯅꯤꯡꯕ ꯑꯗꯣ ꯄꯨꯄꯨꯗꯤ ꯎꯗꯦꯅ ꯏꯀꯦ ꯀꯦꯁꯤꯟꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗꯣ ꯔꯤꯁꯤꯅ ꯍꯩꯅꯕ ꯑꯣꯏꯗꯦ ꯍꯩꯅꯗꯕ ꯃꯤꯅ ꯇꯧꯔꯕꯗꯤ ꯅꯨꯡꯁꯤꯅꯕ ꯇꯧꯔꯕꯁꯨ ꯅꯨꯡꯁꯤꯗꯦ ꯍꯩꯅꯗꯦ ꯍꯥꯏꯕꯗꯨꯅꯤ ꯄꯨꯄꯨꯗꯤ ꯋꯥꯀꯤꯡ ꯊꯣꯛꯈꯤ ꯑꯕꯣꯛꯀꯁꯨ ꯌꯥꯝꯅ ꯅꯛꯅꯅ ꯈꯪꯅꯕꯤꯔꯝꯂꯦ ꯌꯨꯝꯁꯤꯗꯤ ꯑꯕꯣꯛꯅ ꯍꯥꯏꯗꯨꯅ ꯈꯪꯂꯤꯕ꯭ꯔꯥ ꯋꯥꯉꯥꯡꯗꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯪꯂꯛꯄꯅꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯕꯅꯤ ꯔꯤꯁꯤꯒꯤ ꯃꯐꯝꯗꯒꯤ ꯌꯥꯏꯁꯅꯥꯗꯣ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯃꯤꯠꯌꯦꯡꯗꯨꯅ ꯍꯦꯟꯅ ꯏꯔꯥꯡ ꯑꯣꯏꯍꯜꯂꯤ ꯑꯕꯣꯛꯀ ꯄꯨꯄꯨꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯛꯑꯞ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯩꯌꯦ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯑꯕꯣꯛꯀ ꯄꯨꯄꯨꯒꯁꯦ
ꯑꯗꯨꯗ ꯁꯨꯝ ꯅꯛꯅ ꯂꯣꯏꯅꯈꯤꯕꯅꯤ꯫ ꯑꯗꯣ ꯌꯨꯝꯁꯤꯗꯤ ꯑꯕꯣꯛꯅ ꯍꯥꯏꯕ ꯅꯠꯇꯦꯗ, ꯑꯩꯅ ꯈꯪꯖꯕꯅꯤ꯫ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥ ꯑꯆꯧꯕ ꯑꯃꯒꯤ ꯑꯣꯅꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯌꯨꯝꯕꯨ ꯑꯩꯅ ꯈꯪꯗꯕ ꯍꯧꯅꯗꯦ꯫ ꯔꯤꯁꯤ ꯆꯤꯝꯕꯥꯜ ꯆꯤꯡꯂꯝꯂꯣꯏ꯫ ꯌꯥꯏꯁꯅ ꯑꯍꯦꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯐꯔꯦ, ꯊꯕꯛ ꯆꯤꯟꯕꯤꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯕꯅꯤꯅ ꯑꯕꯣꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥ ꯁꯦꯝꯕ ꯆꯪꯈꯤꯕꯗꯣ ꯊꯛꯄꯤꯈꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯔꯤꯁꯤ ꯑꯍꯦꯟꯕꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯁꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯝꯍꯧꯔꯤ, ꯔꯤꯁꯤꯕꯨ ꯌꯦꯡꯗꯨꯅ ꯈꯥꯝꯂꯨꯕ ꯇꯧꯗꯦ ꯆꯪꯈ꯭ꯔꯤꯕꯗꯣ꯫ ꯑꯁꯨꯛ ꯆꯪꯈꯣꯟꯕ ꯅꯨꯄꯥꯁꯤꯗꯤ ꯌꯥꯏꯁꯅꯥꯅ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯩꯅ ꯃꯤꯠ ꯉꯥꯎꯕ ꯃꯤꯁꯛꯁꯦ ꯅꯪ ꯈꯛꯇꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯌꯥꯝ ꯑꯣꯏꯅꯤꯡꯉꯤ, ꯑꯩ ꯈꯛꯇꯒꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯑꯣꯡꯁꯤꯗꯤ ꯅꯅꯥꯛꯇ ꯑꯩꯅ ꯂꯥꯏꯅ ꯅꯛꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯥꯏꯁꯅꯥꯅꯤꯗꯅ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯟꯕ ꯋꯥꯈꯜꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯌꯥꯏꯁꯅꯥ꯫ ꯔꯤꯁꯤ ꯆꯪꯈꯤꯕꯒ ꯃꯕꯣꯛ ꯏꯕꯦꯝꯃꯗꯣ ꯊꯣꯔꯛꯂꯦ꯫ ꯁꯤꯁꯦ ꯑꯕꯣꯛꯅꯅꯦ ꯍꯥꯎꯅꯕꯗꯤ ꯁꯦꯝꯂꯕꯅꯤ꯫ ꯑꯕꯣꯛ ꯋꯥꯅꯕ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯕꯁꯤꯗ꯫ ꯏꯁꯨ ꯂꯥꯛꯂꯒ ꯀꯩꯁꯨ ꯄꯤꯖꯗꯅ ꯆꯠꯍꯟꯕ ꯌꯥꯕꯔꯣ? ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯂꯒ꯫ ꯑꯕꯣꯛ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ꯫ ꯌꯨꯝꯁꯦ ꯏꯪꯅ ꯆꯤꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ꯫ ꯂꯩꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯣ ꯌꯨꯝꯁꯦ ꯅꯨꯄꯤ ꯇꯥꯡꯉꯤꯀꯣ? ꯃꯔꯧ ꯂꯩꯕ ꯋꯥꯉꯥꯡꯗꯨꯗ ꯃꯕꯣꯛꯇꯨ ꯈꯖꯤꯛ ꯅꯣꯛꯏ꯫ ꯇꯥꯡꯉꯤ, ꯏꯁꯨ ꯅꯨꯄꯥꯁꯤꯅꯅꯦ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤ꯫ ꯑꯕꯣꯛꯅꯅꯦ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤꯗꯃꯛ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯨꯏ꯫ ꯃꯤꯍꯨꯟꯗꯨ ꯈꯪꯆꯣꯡ ꯍꯦꯛꯇ ꯆꯣꯡꯉꯤ ꯌꯥꯏꯁꯅꯥ ꯋꯥꯗꯨ ꯇꯥꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯝꯕꯥꯜꯗ꯫ ꯑꯗꯨꯕꯨꯅꯦ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯅꯔꯥ ꯋꯥꯉꯥꯡ ꯈꯔ ꯊꯤ꯫ ꯑꯕꯣꯛꯅ ꯑꯅꯥꯕ ꯍꯧꯈ꯭ꯔꯤꯕꯁꯨꯅꯦ ꯃꯗꯨꯒꯤ ꯋꯥꯍꯧꯗꯒꯤꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏ꯫ ꯃꯆꯤꯟ ꯑꯗꯨ ꯀꯟꯕ ꯑꯕꯣꯛꯅ ꯄꯥꯝꯗꯦ꯫ ꯏꯁꯨꯒꯨꯝꯅ ꯏꯪ ꯇꯞꯇꯦ꯫ ꯋꯥ ꯉꯥꯡꯕꯗ ꯏꯁꯨꯒꯨꯝꯅ ꯑꯊꯣꯠ ꯑꯃꯦꯟ ꯌꯥꯎꯗꯦꯅꯦ꯫ ꯌꯥꯏꯁꯅꯥ ꯅꯣꯛꯏ꯫ ꯑꯁ, ꯑꯕꯣꯛꯅ ꯄꯪꯊꯥ ꯊꯥꯒꯠꯂꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯅꯁꯨ ꯅꯨꯄꯥꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯌꯥꯝꯂ ꯄꯣꯠꯅꯤꯗ, 34 ꯍꯦꯟꯗꯣꯔꯛꯂꯕꯅꯤ꯫ ꯌꯥꯏꯁꯅꯥ ꯃꯃꯥꯏꯒ ꯅꯣꯟꯊꯔꯞ ꯏꯀꯥꯏ ꯏꯀꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯁꯨ ꯅꯨꯄꯥꯁꯤꯅ ꯆꯍꯤ ꯈꯔꯗꯤ ꯍꯜꯂꯦ ꯑꯕꯣꯛ꯫ ꯈꯪꯗꯦ, ꯑꯕꯣꯛꯁꯦ ꯅꯈꯣꯏꯗ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯎꯅꯕ ꯂꯥꯛꯂꯗ꯭ꯔꯥ? ꯑꯕꯣꯛꯁꯤꯃ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯅꯁꯨ ꯑꯩꯁꯦ ꯏꯀꯥꯏꯍꯜꯂꯤ꯫ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯑꯗꯣ ꯑꯕꯣꯛ, ꯃꯥꯒꯤ ꯏꯃꯥ ꯕꯕꯥꯒꯗꯤ? ꯊꯝꯕꯥꯜꯗꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯝꯕꯗꯣ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯦ ꯋꯥꯍꯪꯗꯨꯗ꯫ ꯋꯥꯐꯝꯁꯤꯃꯗꯤ ꯑꯕꯣꯛꯅ ꯍꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯁꯥꯡꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯁꯨꯅꯅꯦ ꯏꯆꯝ ꯆꯝꯅ ꯂꯩꯊꯣꯛꯇꯕꯒꯤ ꯃꯔꯝꯁꯨ ꯃꯁꯤꯅꯅꯤ꯫ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ꯫ ꯀꯔꯝꯅ? ꯑꯕꯣꯛ, ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯤ꯫ ꯏꯃꯧ ꯏꯕꯦꯝꯃꯗꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ, ꯌꯨꯝꯂꯩꯃꯅꯤ꯫ ꯄꯥꯝꯃꯨꯏꯗ, ꯅꯤꯡꯁꯤꯡꯂꯨꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯄꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯁꯤꯟ ꯑꯃ ꯐꯥꯎꯕ ꯈꯪꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯏꯃꯧ ꯏꯕꯦꯝꯃ ꯑꯁꯤꯕ ꯃꯈꯣꯏꯇꯅ ꯃꯥꯡꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯅ ꯋꯥꯖꯍꯧꯕ, ꯁꯤ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯑꯆꯧꯕꯅ ꯈꯨꯠꯂꯤꯡꯕ ꯁꯃꯥꯖꯅꯤ, ꯄꯨꯝꯅꯃꯛ ꯑꯆꯧꯕꯅ ꯉꯝꯈ꯭ꯔꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯏꯁꯅꯥ ꯇꯨ ꯆꯨꯡꯉꯤ꯫ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯃꯈꯥ ꯇꯥꯅ ꯐꯝꯊꯕ ꯉꯝꯗ꯭ꯔꯦ, ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯑꯕꯣꯛ, ꯑꯩ ꯆꯠꯂꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯋꯥꯗꯨ ꯀꯛ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁꯅꯥ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯐꯤꯡꯅ꯫ ꯍꯩꯃꯥ, ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯪꯕꯣ? ꯈꯨꯝꯂꯝꯗ꯭ꯔꯦ ꯅꯨꯄꯤꯗꯣ, ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯛ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯂꯝꯂꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯏꯀꯥꯏꯔꯕꯔꯅꯦ ꯃꯁꯤꯕꯣ ꯑꯩꯅ ꯋꯥ ꯖꯥꯠ ꯉꯥꯡꯕꯁꯤꯗ? ꯀꯥꯟꯅꯗꯦ, ꯃꯄꯨꯒ ꯇꯥꯟꯅꯗꯕ ꯌꯥꯗꯦ꯫ ꯏꯁꯨ ꯅꯨꯄꯥ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯕꯣꯛ ꯑꯩꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯥꯛꯂꯤꯕꯁꯤꯗ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ꯫ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯍꯧꯔꯤ ꯃꯕꯣꯛ ꯃꯥꯗꯤ꯫ ꯌꯥꯏꯁꯅꯥꯅ ꯐꯤꯡꯅ ꯆꯠꯈ꯭ꯔꯤꯕꯒꯤ ꯃꯔꯝꯗꯣ ꯃꯥ ꯂꯨꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯐꯥꯗꯣꯛꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯦ꯫
ꯁꯍꯔꯒꯤ ꯃꯌꯣꯜꯗ ꯂꯩꯗꯨꯅꯁꯨ ꯌꯨꯝꯗꯨ ꯅꯤꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯕ ꯐꯪꯗꯦ. ꯀꯥ ꯍꯦꯟꯅ ꯃꯅꯨꯡ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕ ꯌꯨꯝ ꯃꯤ ꯌꯥꯝ ꯇꯥꯗꯕ ꯖꯒꯥ ꯑꯃꯅꯤ. ꯑꯔꯣꯠꯄ ꯃꯐꯝ ꯑꯃꯒꯨꯝ ꯏꯁꯤꯛ ꯁꯤꯛꯅ ꯇꯣꯝꯊꯤꯟꯒꯥꯟꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯒꯨꯝ ꯂꯩꯕ ꯑꯄꯤꯛꯄ ꯌꯨꯝꯅꯤ. ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯉꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕꯅꯤ ꯂꯩꯅꯥ. ꯉꯁꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯎꯗꯦ. ꯏꯆꯤꯛ ꯆꯤꯛꯏ. ꯆꯤꯛꯂꯒ ꯂꯩꯔꯕ ꯃꯐꯝꯗꯣ ꯍꯦꯟꯅ ꯆꯤꯛꯍꯜꯂꯤ. ꯑꯗꯨꯕꯨ ꯂꯩꯅꯥ ꯑꯀꯤꯕ ꯐꯥꯎꯈꯤꯗꯦ. ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯒꯥꯔꯤ ꯑꯗꯣ ꯃꯥꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ. ꯆꯪꯁꯤꯜꯂꯛꯏ ꯂꯩꯅꯥ ꯌꯨꯝ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩ. ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ. ꯏꯈꯪ ꯈꯪꯂꯕꯒꯨꯝ ꯁ꯭ꯇꯦꯌꯔ ꯀꯥꯈꯠꯂꯛꯂꯒ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯨꯏ ꯐꯠ. ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯅꯤꯜ ꯇꯥꯕꯗꯨꯗ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯔꯤꯁꯤꯗꯣ ꯐꯠ ꯌꯦꯡꯂꯛꯏ. ꯑꯅꯤꯗꯣ ꯃꯤꯠ ꯆꯥꯅꯩ. ꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯇꯞꯅ ꯍꯪꯂꯛꯏ, "ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ?" ꯂꯩꯅꯥꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ. "ꯃꯔꯝ ꯂꯩꯗꯨꯅ ꯂꯥꯛꯂꯤꯅꯤ. ꯑꯩꯕꯨ ꯇꯥꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯔꯤꯁꯤ ꯈꯖꯤꯛꯇꯪ ꯅꯣꯛꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ. "ꯃꯔꯝꯗꯨꯅꯤ ꯍꯪꯉꯤꯁꯦ." ꯅꯨꯄꯤꯗꯣ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ. "ꯂꯥꯟꯁꯥꯕ ꯍꯥꯏꯁꯦ ꯀꯅꯥꯅꯣ?" ꯋꯥꯍꯪꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯌꯦꯡꯂꯛꯏ ꯐꯠ. ꯑꯗꯨꯒ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯒ ꯈꯨꯝꯂꯛꯏ, "ꯑꯩꯅꯤꯗꯅ. ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯧꯅ ꯍꯪꯂꯤꯕ ꯀꯩꯒꯤꯅꯣ?" "ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯅꯠꯇꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ. ꯁꯥꯔ, ꯂꯥꯟꯁꯥꯕ ꯃꯁꯛ ꯇꯥꯛꯑꯣ." ꯔꯤꯁꯤ ꯍꯧꯖꯤꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤ. "ꯅꯪꯕꯨ ꯂꯥꯟꯁꯥꯕꯒꯤ ꯃꯔꯝꯗ ꯑꯥꯔꯇꯤꯀꯜ ꯏꯔꯔꯣꯏ ꯍꯥꯏꯕꯗꯥꯏꯅꯦ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯕꯨ ꯑꯗꯨ ꯈꯪꯅꯤꯡꯂꯤꯕꯗꯨꯕꯣ?" "ꯁꯤꯗꯤ ꯑꯥꯔꯇꯤꯀꯜꯒ ꯃꯔꯤ ꯂꯩꯅꯗꯦ. ꯑꯩꯗꯤ ꯂꯥꯟꯁꯥꯕ ꯃꯁꯛ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ." "ꯔꯤꯁꯤꯒ ꯂꯥꯟꯁꯥꯕꯒ ꯑꯃꯠꯇꯅꯤ." "ꯔꯤꯁꯤꯗꯤ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯉꯤ. ꯑꯩꯅ ꯈꯪꯂꯤꯕ ꯔꯤꯁꯤꯁꯦ ꯅꯠꯇꯕ ꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯁꯥꯕ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ. ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ." "ꯂꯥꯟꯁꯥꯕ ꯍꯥꯏꯕ ꯃꯤꯡꯁꯤꯅ ꯀꯩꯒꯤꯅꯣ ꯃꯌꯥꯝꯅ ꯋꯥꯍꯪ ꯑꯃ ꯑꯗꯨꯝ ꯑꯣꯏꯍꯜꯂꯤꯕꯁꯦ?" "ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯔꯤꯕ ꯔꯤꯁꯤꯅ ꯂꯥꯟꯁꯥꯕ ꯑꯣꯏꯔꯕꯁꯨ ꯂꯥꯟꯁꯥꯕ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤ. ꯈꯪꯗꯕꯗꯨꯅꯤ ꯑꯩꯅ ꯁꯥꯔꯗ ꯈꯪꯅꯤꯡꯗꯨꯅ ꯍꯪꯉꯤꯁꯦ." ꯔꯤꯁꯤ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ. "ꯅꯊꯟꯇ, ꯅꯨꯄꯤ ꯅꯪ ꯅꯊꯟꯇ. ꯃꯤ ꯍꯥꯠꯂꯤꯕ ꯂꯥꯟꯁꯥꯕ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯀꯤꯗꯕ꯭ꯔꯥ?" ꯑꯗꯨꯛ ꯊꯧꯕ ꯃꯤꯠ ꯑꯅꯤꯗꯨꯗ ꯂꯩꯅꯥꯁꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯏ. "ꯀꯩꯒꯤ ꯀꯤꯗꯣꯏꯕ? ꯉꯔꯥꯡ ꯏꯅꯥꯛꯇ ꯂꯩꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏ ꯍꯥꯏꯔꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯂꯥꯛꯄꯕꯨ ꯀꯩꯒꯤ ꯀꯤꯗꯣꯏꯕ? ꯃꯅꯥꯛꯇ ꯅꯛꯅ ꯂꯦꯞꯂꯁꯨ ꯑꯩ ꯀꯤꯗꯦ. ꯅꯥꯀꯟꯗ ꯅꯛꯅ ꯐꯝꯂꯁꯨ ꯑꯩꯗꯤ ꯀꯤꯕꯤꯗꯦ. ꯑꯩꯒꯤ ꯈꯨꯗꯥꯡ ꯁꯣꯛꯂꯁꯨ ꯑꯩ ꯀꯤꯗꯦ. ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯑꯁꯨ ꯑꯩ ꯀꯤꯗꯦ. ꯃꯤꯁꯛꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯩꯗꯤ ꯑꯀꯤꯕꯁꯨ ꯀꯣꯛꯏ. ꯑꯗꯨꯅ ꯑꯩ ꯀꯤꯗꯦ." ꯔꯤꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯂꯩꯅꯥꯒꯤ ꯃꯇꯧꯁꯤꯗ ꯃꯥ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ. ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ. "ꯁꯥꯔ, ꯑꯩꯕꯨꯁꯨ ꯋꯥꯔꯤꯗꯣ ꯈꯪꯍꯟꯕꯤꯌꯨꯕ." "ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯈꯪꯅꯤꯡꯕ꯭ꯔꯅꯦ?" "ꯈꯪꯅꯤꯡꯉꯤ." ꯔꯤꯁꯤ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯂꯒ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯝꯂꯤꯕ ꯃꯃꯥ, ꯃꯄꯥ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯀꯥꯞꯄ ꯐꯣꯇꯣꯗꯣ ꯄꯥꯏꯈꯠꯇꯨꯅ ꯂꯩꯅꯥꯗ ꯄꯤꯔꯛꯏ. "ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅꯦ. ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯑꯩꯒ ꯑꯍꯦꯟꯕꯒ, ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯃꯣ. ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯋꯥꯊꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯌꯥꯝꯕ." "ꯁꯥꯔ, ꯍꯤꯌꯥꯡꯂꯝ ꯃꯔꯗꯔ ꯀꯦꯁꯁꯦ..." ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ. ꯅꯨꯄꯤ ꯃꯥꯁꯨ ꯔꯤꯁꯤ ꯃꯈꯣꯟ ꯅꯤꯛꯂꯛꯏ. ꯑꯁꯥꯎꯕꯅ ꯅꯤꯛꯂꯛꯄ ꯈꯣꯟꯖꯦꯜꯅꯤ. "ꯃꯥꯅꯦ. ꯊꯧꯗꯣꯛꯇꯨꯗ ꯁꯤꯔꯤꯕ ꯃꯤꯁꯛ ꯑꯅꯤꯗꯣ ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅꯤ." ꯂꯩꯅꯥ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯏ. ꯔꯤꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ. "ꯉꯁꯤꯁꯨ ꯈꯪꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯤꯈꯨꯟ. ꯊꯤꯔꯤ. ꯑꯩꯅ ꯊꯤꯔꯤ. ꯑꯩꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯗ ꯂꯥꯏꯅ ꯊꯣꯛꯈꯤꯕꯅꯤ. ꯃꯈꯣꯏꯅ ꯈꯪꯈꯤ ꯕꯕꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕ. ꯁꯣꯏꯅꯥꯏꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯍꯦꯟꯕ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯈꯤ. ꯑꯩꯕꯨꯁꯨ ꯍꯥꯠꯅꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯈꯤ. ꯏꯃꯥ ꯕꯕꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯇꯥꯃꯣ ꯌꯨꯝꯁꯤꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯃꯛꯇꯗ ꯇꯝꯊꯤꯅ ꯃꯤꯍꯥꯠ ꯊꯤꯅ ꯑꯃꯨꯛꯁꯨ ꯍꯥꯠꯇꯣꯛꯄꯤꯈꯤ. ꯎꯈꯤ ꯏꯃꯤꯠꯃꯛꯅ. ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯑꯍꯦꯟꯕ ꯀꯣꯟꯗꯨꯅ ꯍꯤꯞꯂꯤꯉꯩ ꯊꯣꯡ ꯀꯟꯅ ꯊꯤꯜꯂꯛꯈꯤ. ꯄꯥꯈꯠꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯨꯕꯗꯗꯤ
तामोद इखेंगने योमदुना तादुना लेरमले पिकलिबा आइगी मित्ता अकीबा अमगी ममी कोक्ट्रिंगे तामोगी थौदोक अदुगी अकीबा मसक्तो अमुक हापचिनबिखि अहिंगदुदा अबोकना मनिंग थोंग फाउदुना लोना ई अमदि अहेनबा पुदुना चेनकिबनि थंगनबा नुमित्तगिदि अई लंसाबा ओइखिद्रे अबोकना लंसाबा कौखिद्रे पुपुना मणिपुर थादोहनखि अई मपानदा चाउरकपनि पुपु अबोकना मसु अनीसे लोतुना थमलखिबनि फत्रबा मखोइनदि खंखिद्रा माले लैसेंबगी मपा इबुंगो पकासना हाइबा अमन लೈ हाइबसु खंखिदबा अदुननि ngasi lansabana makhoi thiraknabagi lambi am leiriba makhoi gi laibok thibani photo du da munni yenglaga rishi khangau da marik chawba pi ama khangta ta silakhi leina rishi da fa yengi nupa do mapi sin tharamle o khidri asigum na rishi gi mato nongmata asum na tawbasu haibra khalli imasi gi samkhong dagi chentharakkhi ba ido ngasi su aigi mitsida ori बाबागी हक्सांगदा मया थौबा थांगदुना अईगी मिट मांगमक्तदा हंजन हंजन थिनकिबदो अई काउद्रे इमादा चेलो हाइना हन्न हन्न हाइकिबो वाहिदो अई ngasi सु सेंगना तारी पिसक पिकना अई अकीबो पोकिबा मिसक अमने इमादा नाउथी सादुना केजबा फंकिदे इपागा राउना चेन चोंगदुना सानजबा फंकिदे वाखल नौरिबा मचा अईना इमाबो पामलकपा मतमदा इनाकता लैबदी लायरदना इमा हाइना कौबा फाउ अई फंकिदे अहिंग अथेंगबा कया मिटना उखिबा अकीबा थौदोक्तुना तुम्बा यादा इसा थक थक निकिबनी इसा पोंबा होमांगदा लुकिबा अहातपा लैना लैना इयाम्बा मागे मिनुंगसिसु अतेनबा मतमदा लोइखि इमागा बाबागा की लिखुन लिरुबगिदमा इयाम्बदा पुंसी तेनकिबनी अपिकपा मचा अइनदि कैसु तौबा ngamखिदे अई कीबा हेलक्खि पिकलिबा अइना मतमदुदा इमाबु यामना उनिंखि इमागी तंपाक्ता अई पोथानिंखि अकीबा फौरकपा मतमदा इमाबु चेना कोनसिंदुना लैनिंखि इमा बाबागी मतंबागदा लैदुना मखोइगी फोंग साबा हक्चांगी मनिलदो इसादा थेंगननिंखिबनि मिकुपसिदा मखोइ लेरमलबदि अइना कयादा पेंजगदबनो अइना कयादा नुंगाइगदबनो अइना मपुंग फारबा मतमसिदा फौ अई इमागी नाक्सुम इसैदो तादुना मागी मतंबागदा अहिंग खुदिंग पोथानिंगले इमा हाइना कौबदा इमासिदा लै हाइरक्लरोइ खंगी बाबा हाइना कौरसु इचागी करी वाटलिगे हाइना खोंग्लक्लरोइ खंगी खंगना खंगना अई मखोइबु हंजिन हंजिन कौनिंगी इमाना नुंसिना कौरंबा लंसाबा हाइबा मिंगसिदि पुपुगा बोबकना लोटसिनगी अईबु मिरोदकु मयाम मरक्ता ऋषि ओइना हिंगलबसु अई लंसाबनि इमाना नुंसिना कौबिरंबा लंसाबा हिक हिक कपथोक्लुबमक्ति नत्ते अदुबु ऋषि वारदुना सोर फुनगत्तुना मपी ताई ममित उशिल्ली ममाई लुकथै वारीदुना हेना मपुकनि नुंसिबसु फावरब्रा लैना अहानबा ओइना ऋषिगी हक्चांगदा मागी मखुतमक्ना सोगलई मखुत मचादुना ऋषिगी मनगंदा अनिरक पोप पोप तकना थाबिरमलगा नानथाबिरई हंजिन हंजिन मोलबा खुद अदुना सोगलकपदो ऋषि इंथारकपगुम सोर सांगना होनखिबनी ममाइदा लैथोक्तुना मनाक्ता नक्ना फमलिबि लैनादा नुंसिना यिंगलखिबनी